NUMIT tarani CHUPNA New Delhi da CHATHAGADABA ngarang HOUDOKHIBA Tarataret Suba Habitat Film Festival da MAMING LEIRABA Meiteilon film ani Boong Amasung Langdai ama screen togani HAIRI film asida screen togadoriba Lakshmi Priya ke direction piba minute marifutara mari sangba film ase Boong koba nupamacha amagi wari ni film asida mahakna mahaki apokpa leitabagi awaba amadi apokpa mapabong halakpa adu khwaidagi chawba khudol ni khana apokpi mamada tamge khanbagi wari da yumfam oiba film ni film ase festival asigi sharuka moina haying screen togadori film asida gogon kipgeng balahin jam konthozam nakpigani ningthozam angom sanamatum vikram kochar modubala thodam jenny kurai nimetia ngangbam ido amade hamom sadananda yauna tongan ba mamirois kayana saktam langli film asti Toronto Film Fest International Film Festival 2024 da world premiere tawkiba ka loinina International South Asian Film Festival 2024 Canada the Best Feature Film Award phangkhrabani masigi mathakta Asia Pacific Screen Awards 2024 da Best Young Film Award phangba ka loinina International Film Festival of India 2024 Goa the Best Debut Director gi nomination chu phangkhrabani nakaramarom da tha asigi kunda Habitat Film Festival the screen to Nabagitamak Sem Sariba Binoranjan Oinam na direction piba Meiteilon film Langdai ama da juncture ase Toiba Raskumarkova filmmaker amage warini Toibagi apokpa amasung apokpi anige khetnaba wakalon sing aduna piba chaithing sing film asdam mayek sing na utli Toibagi apokpa na chawkhatpa nungaiba punse mahing ama pamba aduga apokpina na chatnabi amadi hauraknon ngak senduna thamningbagi apamba leibana makoi anigi marakta lakhiba Ketnaba wakalon sing aduna thoklakpa thodok singda film asina unnaba hotnabane film ase mapan Suba Brahmaputra Film Valley Film Festival 2024 da Best Director Award amade ani Suba North East India Film Festival ni 2025 ke Best Screenplay Award phangkhrabane